mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi so akhoi mayam gidamakta ne haidana full hora story ama akhoi puduna laksari wari asili thokjarapha matamda soikiba langkiba kaya yaurabasu mayamna puksal chauna ngakpiu aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijabori ngasadi bhabna mapung phana sagasaduna ijakkiba wari amakhakne phare mayam adudi wari asi haunaba tawjaraklagi ngasigi wari asigi mami bhutki yum sauraba yum amadani numidang ahingi matamni yum adugi khwaidagi ahal loina leiriba misak aduna makuta singjang ama paiduna lai aduga tumduna leiriba angang singado mathang mathang yan dan hatoklakle mahaki nupidu sodumak yanduna hatoi madu loiraba matungda nupado masa mathanta gyan lakle tawriba mo mutaw singasi uba matamda mahak masa gyameng ka matek tajadre aibu isa halaba aigi khutsina aduga aigi nupisu asi hairaga numit ado nongsu yamna kana khak pawrai nupado tawriba mo mutaw singaduna maram oiduna mahak masado gyamen ita tada tawkiba mayam singaduna maram oiduna mahak masase thawri yanduna sigi haidana khalakle thawri yanduna sigre asum tawduna numit ado dumak hawkre asumna sahi taragi matungni Bobby amadi mahaki loinabi premi masanupi Julia masanupa Tondon aduga khwaidagi atomba Naukton makhoi manga pulap yum amada hongla si haidana khara yumsu hongba aduga lamjaga su laibada khungang oina su tawba jaga khalakpada laibada yamna nungai gadaba yum ama thirakpada yum ama makhoi su phangle yum ado phangba matamda sokimatik yamna haraujai Bobby na sumna hai yum ado hongjelakpa numita yum sia sokimatik yamna phajadra phajai as sigi yum phamasidi agi duga yingnarabadi onthokna sauna sangna phajakreda sida isa nupa ani si hayongai nupi angang thiraklabasu leibham japham asi sapchari leibham bodi sapchari aduda maning mayada horiba uwa maya masi sidi kitang songi hera sigi wabu karino sangba matamda kok sengdoklaga yaraba potuda masanupi Juliana sumasum yenglakpa matamda yumudugi mamang thangba sarugadomda pukri ama khara sangtakna lai Juliana hapi yengba matamda pukri adu ihang hangi Julia gi masada kaigumba khara di phawi adubu masada phoroklibadu karino haibadi gyameng amata tadi Julia sahi 33 suraba nupi ama khakni aduga maupa nupa Tondon sahi 13 suraklaba nupa masa ama khakni khwaidagi atomba Naukton asina sahi 10 suraklaba madugi matamdani makhoi si kaino khara pusimba yaba pusili baba lairiba kasing asidi onthona yamkhreda yame kasi onthona yamkhre Tondona hairakpani maduda Naukton papa kasing asi aiki kadi karamba oiduino aha isagi kadi sigi mamang thangna lairiba kasi sida kok oiro papa ka mayam ase yamisi dadane aini jijeni aikhoi humgi ka tongan oiduiro oiduini asok chawkhraba imung asi hayongai nanga nasiga aduga nayambaga pulap oigadoribani asumna hek haikiba matamda Naukton asuki matik yamna harauki asumna numidangi matam yorakle yumaduda kanagumba misak amanam iyeng thambagumna makhoigi yumpham aduda yingli yum manungdana angang ahumdo koilang duna sanari mapa Bobby soduma kosin duna angang singado laknaduna sanari sa ising chathokpa loisilaba matung magi ka singda dumak pothana basangnaba matamni Premina moi baba yum asi onthona saukreda ado asok chawkraba yum hingkolasi mataw karamna adu khongna thadoraklibano matam kuina mamang thakta hauna yum asi phana kuina mi leina rudre hai mafam jaga si su lamsi khasi goina tawbanina kaya thoina mata khangna dabajani ado hauji yum asi ge koibada yum amata didadi khara laptak na taribasi sibu kari gi oribano wakhal hena su thoina khanjimba tawrugumsida mafam jaga sida khoina leiba phangibasi yamna pharabani isa su singase hayongwai chawraklaba matamda mafam asida dumak lengdana leiba yaredana hanagi khoina leiriba yum hingkolni haidana tawribadudi natai gamata sadaba aduna sida leibana dumak pharabani hoi
ꯐꯕꯨꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ. ꯍꯥꯏ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯍꯣꯏꯗ, ꯑꯗꯨꯒꯤꯕꯨꯗꯤ. ꯐꯔꯦꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤ. ꯕꯣꯕꯤ ꯃꯃꯤꯠꯇ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯏ. ꯑꯉꯥꯡ ꯑꯗꯨ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯔꯤ. ꯃꯃꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯪꯈꯥꯏ ꯈꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯕꯒꯨꯝꯅ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ. ꯕꯣꯕꯤꯅ ꯎꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ. ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤꯁꯨ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯁꯨꯝꯅ ꯕꯣꯕꯤꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯕꯣꯕꯤꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯄ꯭ꯔꯦꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯕꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯏꯉꯛ ꯉꯛꯂꯦ. ꯀꯩ ꯎꯔꯒꯦ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ. ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯀꯩꯅꯣ ꯈꯔ ꯎꯔꯛꯄ. ꯌꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯄ꯭ꯔꯦꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯕ ꯇꯧꯗꯦ. ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯕꯣꯕꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯅꯔꯤ. ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ. ꯕꯣꯕꯤꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯄ꯭ꯔꯦꯃꯤꯁꯨ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅ ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯏꯁꯩ ꯈꯔ ꯉꯪꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯧꯔꯤ. ꯑꯁꯨꯝꯅ ꯋꯥꯏ ꯇꯥꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯇꯕꯤꯠ ꯂꯥꯎꯅ ꯍꯦꯛꯇ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯈꯣꯡꯐꯝ ꯈꯔ ꯃꯈꯣꯜ ꯊꯣꯛꯂꯛꯈꯤ. ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ. ꯄ꯭ꯔꯦꯃꯤꯅ ꯀꯩꯅꯣ, ꯍꯧꯗꯣꯡꯒ ꯂꯩꯕ꯭ꯔꯣ? ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦꯗ, ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄꯗꯒꯤ ꯍꯧꯅ. ꯑꯁꯤ ꯍꯥꯏꯔꯒ ꯂꯝ ꯑꯗꯨꯁꯨ ꯃꯊꯪ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯤ. ꯌꯨꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ. ꯑꯩꯈꯣꯏꯅ ꯂꯩꯕ ꯀꯥ ꯈꯛꯇꯃꯛ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯧꯔꯒꯦꯗ. ꯑꯇꯩꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗ. ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯀꯨल ꯂꯣꯏꯅ ꯂꯥꯛꯅꯔꯦ. ꯃꯆꯥꯁꯤꯡ ꯂꯥꯛꯄꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯗꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ. ꯄ꯭ꯔꯦꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈꯤꯕ ꯅꯥꯎꯇꯣꯟ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯧꯕ ꯆꯪꯂꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ. ꯇꯥꯕ꯭ꯔꯣ ꯇꯣꯟꯗꯣꯟ, ꯅꯅꯥꯎ ꯅꯨꯄꯥꯗꯤ? ꯏꯃꯥ, ꯑꯩ ꯀꯧꯗꯤ ꯀꯧꯔꯝꯃꯕꯅꯤ, ꯑꯗꯨꯗ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦ. ꯆꯪꯉꯝꯃꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯕ. ꯍꯣ, ꯐꯔꯦ, ꯏꯃꯥ ꯑꯃꯨꯛꯇꯪ ꯀꯧꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯦꯃꯤ ꯃꯁꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ. ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯅꯥꯎꯇꯣꯟ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯃꯥꯅ ꯀꯅꯥꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯦꯃꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯈꯜꯂꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒꯗꯤ ꯅꯥꯎꯇꯣꯟ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯁꯨ ꯎꯔꯤ. ꯀꯅꯥꯒꯅꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ? ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯕꯁꯤ. ꯍꯥꯏ, ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ? ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯇꯣꯟꯁꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯁꯤꯗ ꯏꯆꯦ ꯁꯤꯜꯀꯤ ꯍꯥꯏꯗꯅ ꯑꯃ ꯂꯩ. ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ. ꯍꯥꯏ, ꯂꯥꯎ. ꯀꯥꯏꯗꯒꯤ ꯁꯤꯜꯀꯤꯅꯣ? ꯂꯩꯇꯦ. ꯂꯥꯎ. ꯑꯁꯤ ꯍꯥꯏꯅ ꯅꯥꯎꯇꯣꯟꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ. ꯅꯥꯎꯇꯣꯟꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ. ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯟꯅ ꯇꯨꯡ ꯐꯂꯞ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ. ꯃꯃꯥ ꯄ꯭ꯔꯦꯃꯤꯁꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ. ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯥꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯑꯩ ꯀꯩꯅꯣ ꯈꯔ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯒꯦ. ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯛꯀꯗ꯭ꯔꯅꯦ? ꯂꯥꯝꯃꯛꯄ ꯌꯥꯏꯌꯦ. ꯍꯣ, ꯐꯔꯦ. ꯑꯁꯨꯝ ꯇꯧꯗꯅ ꯃꯃꯥ ꯄ꯭ꯔꯦꯃꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯆꯥ ꯑꯇꯣꯝꯕ ꯅꯥꯎꯇꯣꯟꯒꯤꯗꯃꯛꯇ
ꯇꯤꯐꯤꯜꯗ ꯆꯥꯛ ꯈꯔꯒ ꯏꯟꯁꯥꯡ ꯈꯔꯒ ꯍꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯥꯎꯇꯣꯟ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯧꯒꯠꯇꯨꯅ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯥꯎꯇꯣꯟꯅ ꯆꯦꯆꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ꯫ ꯑꯗꯣ ꯆꯦꯆꯦꯗꯤ ꯅꯣꯡꯉꯥꯜꯂꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯇꯕꯒꯨꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯁꯦ? ꯑꯣ ꯍꯣꯏ ꯆꯦ, ꯑꯗꯨꯗꯤ ꯆꯦꯆꯦꯅ ꯊꯕꯛ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯟꯁꯨ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯀꯟꯅ ꯑꯗꯨꯃꯛ ꯆꯨꯔꯝꯃꯤ꯫ ꯖꯨꯂꯤꯌꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ, ꯃꯃꯥꯡ ꯊꯪꯕ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ, ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯎꯔꯛꯏ꯫ ꯃꯈꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯃꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯂꯤꯌꯥ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯌꯦꯡꯕꯅ ꯐꯅꯤꯗ꯫ ꯁꯤ ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯂꯤꯌꯥ ꯄ꯭ꯔꯞ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯁꯥꯇꯤꯟ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯦ, ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯣ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ꯫ ꯖꯨꯂꯤꯌꯥꯅ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦꯗ꯫ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯎꯔꯝꯕ ꯇꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯨꯂꯤꯌꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯖꯨꯂꯤꯌꯥ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯕꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒ ꯇꯥꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕꯗꯤ ꯎꯔꯝꯗꯦ꯫ ꯖꯨꯂꯤꯌꯥ ꯃꯁꯥꯗꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯖꯨꯂꯤꯌꯥꯅ ꯍꯦꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛ ꯐꯥꯎꯒꯠꯂꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯔ ꯐꯥꯎꯔꯛꯏ꯫ ꯖꯨꯂꯤꯌꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯖꯨꯂꯤꯌꯥꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯏꯃꯨꯡ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯤꯌꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯔꯦꯗ, ꯑꯩꯒꯤ ꯋꯥꯈꯜꯅ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯖꯨꯂꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯗꯣꯟ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯄꯣꯊꯥꯕ ꯃꯇꯝꯅꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯃꯍꯥꯛꯁꯨ ꯈꯜꯂꯤ꯫ ꯀꯅꯥꯅꯣ? ꯆꯦꯆꯦꯔꯥ? ꯅꯠꯇ꯭ꯔꯒ ꯅꯥꯎꯇꯣꯟꯂꯣ? ꯗꯗꯥ, ꯑꯩꯅꯦ, ꯅꯥꯎꯇꯣꯟꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯩ ꯇꯠꯂꯤ ꯅꯥꯎꯇꯣꯟꯅꯦ ꯍꯥꯏꯔꯒ ꯈꯨꯝꯂꯛꯏ꯫ ꯍꯥꯏ, ꯊꯣꯡꯗꯨ ꯏꯜꯂꯛꯑꯣꯗꯅ, ꯊꯣꯡꯗ ꯀꯩꯁꯨ ꯂꯣꯟꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯇꯕꯤꯠ ꯂꯥꯎꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤ꯫ ꯇꯣꯟꯗꯣꯟꯕ, ꯏꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯎꯗ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯅꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯗ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯍꯨꯏ ꯖꯦꯀꯤ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯖꯦꯀꯤꯅ ꯈꯣꯡꯂꯛꯄꯗꯨꯗ ꯇꯣꯟꯗꯣꯟꯕ, ꯍꯥꯏ ꯖꯦꯀꯤ,
ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯖꯦꯀꯤꯗꯣ ꯑꯗꯨꯃꯛ ꯈꯣꯡꯉꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯇꯝꯅ ꯑꯗꯨꯃꯛ ꯈꯣꯡꯉꯤ꯫ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯂꯝꯗꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯅ? ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤ꯫ ꯍꯥꯏ ꯖꯦꯀꯤ, ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯅ ꯈꯣꯡꯉꯤꯗꯣ? ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯕ ꯃꯇꯝꯗ ꯍꯟꯗꯛꯃꯨꯛꯇꯤ ꯖꯦꯀꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯣꯡꯈꯤꯗ꯭ꯔꯦ꯫ ꯀꯅꯥ ꯂꯥꯛꯀꯦ ꯃꯍꯥꯛꯅ ꯈꯣꯡꯉꯤꯕꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯑꯩꯕꯨ ꯎꯗꯦꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄ꯭ꯔꯦꯃꯤꯁꯨ ꯏꯃꯨꯡ ꯂꯝ ꯇꯨ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯗꯅ ꯁꯥꯟꯅꯕꯒꯨꯝꯅ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯄ꯭ꯔꯦꯃꯤꯅ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯈꯣꯡꯖꯤ ꯑꯃꯠꯇ ꯁꯤꯗꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯅꯣ ꯈꯣꯡꯖꯤ ꯃꯈꯣꯜ ꯁꯤꯔꯒ ꯈꯣꯡꯖꯤ ꯁꯤꯔꯒ ꯆꯥꯛꯁꯪ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯁꯤꯅ? ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤꯁꯨ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯆꯥꯛꯁꯪꯗ ꯑꯗꯨꯃꯛ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯦꯃꯤꯁꯨ ꯃꯁꯥꯗ ꯏꯉꯛ ꯉꯛꯂꯕꯅꯤ꯫ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯋꯥꯈꯜꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯔꯥꯡ ꯇꯧꯕ ꯍꯧꯅꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯖꯨꯂꯤꯌꯥꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯈꯟ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯛꯂꯕꯅꯤ꯫ ꯖꯨꯂꯤꯌꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤ ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯋꯥꯈꯜꯅꯗꯤ ꯑꯃꯠꯇ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯃꯤꯠꯁꯤꯅ ꯎꯔꯛꯄ ꯉꯥꯛꯇꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯇꯥꯟꯖꯥꯗꯅꯤ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯃꯨꯁꯤꯟ ꯃꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯗꯤ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯨꯂꯤꯌꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯖꯨꯂꯤꯌꯥꯁꯨ ꯃꯁꯥꯗꯨ ꯏꯊꯨꯛ ꯀꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ꯫ ꯖꯨꯂꯤꯌꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯄ꯭ꯔꯦꯃꯤꯅ ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤꯁꯨ ꯃꯁꯥꯅ ꯀꯩꯀꯩ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯁꯤꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯃ ꯂꯥꯛꯇꯅ ꯈꯪꯕꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯃꯥ ꯄ꯭ꯔꯦꯃꯤꯁꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯈꯔꯁꯨ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯊꯣꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯇꯣꯟ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ꯫ ꯅꯥꯎꯇꯣꯟꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯂꯒ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯥꯎꯇꯣꯟꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯍꯥꯛꯀ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯁꯤꯜꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯇꯅ ꯆꯠꯂꯤꯕ ꯁꯤꯜꯀꯤ ꯑꯗꯣ ꯅꯥꯎꯇꯣꯟꯅ ꯎꯔꯒ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯅꯣꯛꯂꯤꯕꯅꯤ꯫ ꯅꯥꯎꯇꯣꯟꯅ ꯆꯦꯆꯦ, ꯆꯥꯛꯁꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯧꯏ꯫ ꯃꯌꯥꯝ ꯑꯁꯤ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ? ꯍꯥꯏ ꯅꯥꯎꯇꯣꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯆꯦꯆꯦ ꯁꯤꯜꯀꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯎꯗꯕ꯭ꯔꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯣꯟꯗꯣꯟꯁꯨ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯨꯗꯤ ꯎꯔꯝꯗꯦ꯫ ꯀꯩꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ? ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯗꯗꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯇꯣꯟ ꯑꯗꯣ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯏꯉꯛ ꯉꯛꯂꯦ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ? ꯌꯥꯔꯦ, ꯆꯥꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯅꯔꯣ, ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯑꯗꯨ ꯑꯗꯨꯃꯛ ꯆꯥꯊꯣꯛꯅꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ꯫ ꯅꯥꯎꯇꯣꯟꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯑꯗꯨ ꯍꯥꯎꯕꯣꯏ ꯍꯥꯎꯇꯕꯣꯏ ꯑꯗꯨꯃꯛ ꯆꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯇꯣꯟꯗꯣꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯄꯨꯡ ꯑꯁꯤ 12:30 ꯈꯔ ꯍꯦꯟꯖꯤꯜꯂꯛꯑꯦꯅ꯫ ꯄꯣꯊꯥꯕ ꯌꯥꯔꯦ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯗꯣꯟꯕ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤ꯫
ꯃꯈꯣꯏꯒꯤ ꯍꯨꯏ ꯖꯦꯀꯤ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯣꯡꯏ꯫ ꯖꯦꯀꯤꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯇꯣꯟꯗꯣꯟꯕ ꯃꯁꯥꯁꯨ ꯎꯔꯛꯂꯤ꯫ ꯇꯣꯟꯗꯣꯟꯕꯅ "ꯀꯩꯅꯣ ꯁꯤꯗꯤ? ꯑꯥꯗꯒꯤ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯗꯣꯟꯕ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯕꯛꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯥꯅꯩ꯫ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯎꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯃꯁꯥꯗꯨ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯤ꯫ "ꯀꯩꯅꯣ ꯁꯤꯗꯤ? ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇ꯭ꯔꯥ?" ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯛ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯄꯥ ꯕꯣꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯅꯥꯎ ꯑꯗꯨ ꯏꯀꯪ ꯀꯪꯂꯝꯃꯤ꯫ "ꯏꯁ, ꯆꯔꯝ ꯑꯁꯤ ꯏꯀꯪ ꯀꯪꯂꯦꯗꯅ꯫ ꯑꯩꯒꯤ ꯕꯣꯇꯜ ꯑꯗꯨꯕꯨ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯕ? ꯐꯔꯦ, ꯆꯥꯛꯈꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯂꯒ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯁꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯈꯣꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯀꯀꯥ, ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯈꯤꯇ ꯊꯛꯆꯍꯧꯒꯦ." "ꯀꯅꯥꯅꯣ? ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯇꯪꯈꯥꯏ ꯈꯥꯏꯕꯣꯛ ꯈꯥꯏꯕꯒꯨꯝꯅ ꯇꯧꯏ꯫ "ꯀꯀꯥ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯁꯣꯛꯂꯤꯕꯁꯤ ꯀꯀꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯒꯦꯔꯥ?" ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯣꯕꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯔꯦ꯫ ꯕꯣꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯀꯀꯥ, ꯑꯩꯒꯤ ꯑꯁꯣꯛꯄꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯤꯡꯆꯪꯅ ꯌꯥꯜꯂꯒ ꯑꯩꯁꯤ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯁꯤꯔꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯅꯝꯃꯕꯅꯤ꯫ ꯑꯩꯁꯤ ꯍꯤꯡꯗꯤ ꯍꯤꯡꯂꯕꯅꯤ꯫ ꯀꯀꯥ, ꯀꯗꯥꯏ? ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯤꯔꯛꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯛꯏ꯫ ꯕꯣꯕꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯕꯣꯕꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ, ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯁꯣꯛꯄꯗ ꯊꯤꯟꯖꯤꯜꯂꯕ ꯃꯇꯨꯡ ꯃꯈꯨꯠꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯑꯣꯛꯈꯥꯏ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯕꯣꯕꯤ ꯃꯁꯥꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯁꯠꯇꯣꯔꯛꯄ ꯃꯇꯝꯗ ꯏ ꯉꯥꯛꯇ ꯄꯛꯂꯛꯏ꯫ ꯑꯗꯨꯒ ꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯅ ꯑꯃꯨꯛ ꯆꯨꯞꯁꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯇꯔꯪ ꯃꯂꯪ ꯑꯃ ꯏꯆꯠ ꯆꯠꯂꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯣꯕꯤ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯁꯨꯝ ꯆꯠꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯁꯨꯝ ꯕꯣꯕꯤꯒꯤ ꯃꯃꯥꯡ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯣꯕꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯕꯣꯕꯤꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯈꯥꯡꯅ ꯅꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯕꯣꯕꯤ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯊꯪꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃ ꯕꯣꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯊꯪꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯕꯣꯕꯤ ꯇꯝꯅ ꯁꯤꯡꯆꯪꯅ ꯍꯥꯏꯗꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯆꯪ ꯑꯗꯨꯅ ꯍꯥꯏꯗꯅ ꯂꯥꯛꯄꯅ ꯕꯣꯕꯤꯒꯤ ꯉꯛꯁꯝꯗ ꯁꯤꯡꯆꯪ ꯑꯗꯨꯅ ꯈꯪꯌꯥꯟ ꯌꯥꯟꯁꯤꯜꯂꯛꯂꯤ꯫ ꯕꯣꯕꯤꯁꯨ ꯏꯃꯥ ꯍꯥꯏꯕ ꯅꯪꯗꯅ ꯑꯗꯨꯃꯛ ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯕꯣꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯪ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯁꯥꯗ ꯈꯜꯂꯨꯔꯤꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯪ ꯑꯗꯨꯗ ꯃꯪꯂꯛꯂꯤꯕ ꯃꯪꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯕꯣꯕꯤꯁꯨ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯤꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ꯫ ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ? 1:30 ꯈꯔ ꯍꯦꯜꯂꯦꯅ꯫ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ꯫
ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯕꯣꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯣꯏꯔꯨꯝ ꯁꯥꯔꯨꯝ ꯑꯣꯏꯊꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯣꯕꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯃꯃꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯤꯕ? ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯕꯣꯕꯤꯅ ꯑꯁ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯔꯤꯕ꯭ꯔꯥ? ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯕꯣꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯉꯔꯥꯡ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯕꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯋꯥꯀꯤꯡ ꯆꯠꯂꯤ꯫ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯒꯤ ꯁꯤꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯂꯩꯅꯔꯛꯇ꯭ꯔꯕ ꯌꯨꯝꯐꯝ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯁ ꯂꯩꯕꯕꯨ ꯉꯝꯃꯤꯕ ꯖꯥꯠꯂꯥ? ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣꯗ, ꯂꯩꯕꯕꯨ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯪꯂꯩ ꯃꯔꯩꯔꯤꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯑꯝꯃꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯗꯗꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯍꯤ 10 ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯎꯕꯗ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯎꯔꯛꯂꯦꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯏꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯤꯁꯨ ꯋꯥꯀꯤꯡ ꯆꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨ ꯊꯦꯡꯅꯩ꯫ ꯕꯣꯕꯤꯅ ꯈꯨꯔꯥ ꯍꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯕꯨꯗꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯈꯨꯔꯥ, ꯑꯩꯁꯦ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯍꯣꯡꯂꯛꯄꯅꯤ꯫ ꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯂꯩꯖꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯕꯨ? ꯑꯍꯜ ꯑꯅꯤꯗꯣ ꯈꯔ ꯉꯛꯆꯥꯅꯩ꯫ ꯈꯨꯔꯥ, ꯁꯤꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯁꯨ ꯂꯩꯖꯕꯅꯤ꯫ ꯀꯔꯤ? ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ? ꯑꯍꯜ ꯑꯅꯤꯗꯣ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯕꯣꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕ꯭ꯔꯥ? ꯈꯨꯔꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦꯗ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯒ ꯍꯥꯏꯅꯤ? ꯐꯔꯦ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯔꯥ ꯍꯣꯏꯅ ꯍꯪꯕꯤꯔꯤꯕꯁꯤꯕꯨ ꯌꯨꯝ ꯑꯁꯤ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯕꯒꯦ? ꯀꯩꯁꯨꯊꯣꯏꯗꯣꯛꯄ ꯊꯣꯛꯈꯤꯕ ꯂꯩꯇꯦꯗ꯫ ꯌꯨꯝꯐꯝ ꯑꯁꯤ ꯃꯤꯅ ꯃꯊꯪ ꯌꯣꯟꯅꯔꯛꯄꯗꯨꯗ ꯀꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥ ꯐꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯏꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕꯁꯤꯅꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯁꯥꯗ ꯈꯔ ꯁꯤꯡꯅꯕ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯈꯨꯔꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯇꯧꯔꯛꯇꯦꯗ꯫ ꯃꯪꯗ ꯍꯥꯗ ꯀꯩꯅꯣ ꯈꯔꯗꯤ ꯎꯏ꯫ ꯏꯕꯨꯡꯉꯣ, ꯃꯪꯗ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯈꯨꯔꯥ, ꯉꯔꯥꯡ ꯑꯩꯁꯤ ꯃꯪꯗ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯎꯏ꯫ ꯑꯉꯥꯡ ꯑꯃ ꯁꯤꯡꯖꯪꯅ ꯈꯥꯏꯕꯒꯨꯝꯅ ꯃꯃꯥꯏꯗꯣ ꯃꯆꯦꯠ ꯇꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯅꯝꯁꯤꯜꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯏ꯫ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯈꯨꯔꯥ, ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯑꯒ ꯉꯪꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯇꯥꯅꯗꯅ ꯌꯥꯟꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯂꯩꯗꯅ ꯑꯗꯨꯃꯛ ꯆꯦꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯉꯛꯁꯝ ꯑꯁꯤ ꯌꯥꯟꯈ꯭ꯔꯦ ꯃꯍꯥꯛꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯪꯗ ꯑꯣꯏꯕꯅꯤꯅ ꯏꯁꯥꯁꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯅꯤꯗꯣ ꯌꯦꯡꯅꯩ, ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ,
ibung hoigi yumpham asi aikoina keno khara hai haidana ibung ana su waro batobi gano mafam jaga asi hanadagi hauna khara kharadi dumak tandi tanapa yumphamni wari singadu su nongma matang saba ma dai bungo dai khoi wari singadu lijagi ngasi gi di matang asi isa sadri khura wari singadu hujik libi ba yarodra ibungo kudong sada ba khara leiri kuona matang saba ma da wari singadu lithoklagi asi hairaga kari kumba ma thek tamlamdan ahal ani do adu maksad khri masada keno khara singnabadi dumak lai karino aigi yumpham asi kai kudong thibaga thokiba yawraba sano ai dion thona tankreda asi hairaga bobi su wakhalda jaja yamna khalai hairakli bawa pham singa dum haksu yumda dum khanna wakhalda keno jaja yamna khanna lai hal singa hairakli bawa pham singa do kari kumba sumlabadi ai phari yumasida su keno khara tawraklabanina aisu isa nupasing amadi isa nupisi hauraga atopa lamjaga amada hongdoklaga lehobana phanida ngalingai matam asida asi khalaga dumak lagle bobi su mayumda yawraklaba matam aduda bobi na mahaki nupida sun hai alaikai gi halaman singni haidana walking chapada khara thengnai maikoina keno khara haira ini kai hairaiba yumpham asigi matangda makhoisu keno khara hairai kai hairaibano yumpham asi haningai matamdagi hauna keno khara tawba mali aduna yumpham ase khoi thadoktuna khara thuna chalasira kainoda leibasu tha ama phadri halasi hairane mo pabana haninga gadi atopa yumpham ama yengi swedamak yai adusu atopa yumpham ama yengba haibasisu paisa ni khwaidagi marudi paisa leitrabadi madusu payama ta leiba sanati hoi adusu sumi asi haina duna leiringai matam maduda masanupi Julia sanglai Juliana papa ai gimita keno khara he ui isa gimita ke uriba aikhogi to mamang thangbada leiriba aikhogi pukri asi sida kanagumba ama adum leibagumna tawi aigi sadasu kaya hinadi hoise matam khara gi matung dai khoi gi yumpham ase hongdoklagadabani kasu thudokpa mata tawrosi asi hairaga masanupi Julia do themjilami numidangi matam yorakani khanbada matha onthona sarami tondonba handak marak tawrakliba mong motoksinga sida maksu masasi yamna tallabani asomdana naukton silki hariba thawai masaduga wari watai sanabadi asumak lepa laiti no monumit amani sak sasi haidana masina koksilakpa matamni naukton karigumba amata khumda hanagi matawgum murum swalaga dumak lairami naukton gi matawduda Juliana hai saksa slaw haibani ne nangbu ngasadagi kauri sitadabro naukton su noki tawraga masina kaurakliba wafam singado masina kauriba singado karigumba amata hek taaba tawda adum tumina murum swanduna lairami mina ngangi ba sai samata taaba tawdaba makai mana thokpa tawraga du murum swalaga lai hai launa he asumna hakiba matam aduda naukton su masagi saktam madu akiba phanglaba saktam amadu onthorakli aduga yamna khana laurai masilda su murum swalaga sunairai sakra salo aigi pamdagi kanagumba amata sanglakano sakra salo asumna swalakpaduda Julia masadu komplek khangduna saksang tamna do makselai matawduda karino haidana mapasu wa ngangba yaba nganglamlaba matungda masanupi Juliana laurakpaduda asuki matik yamna kana mahaksu ka tamna do makselai nauktongi ka tamna masanupi Julia do masam phoikadawbani haidana adum tawrami naukton masada su noki tawraga hatkadabani hairaga masilda su kaya maroma maswali asumna lairingai matam maduda naukton su mapa bobi changlakpa matamda tawramliba punamak singadu loin hekta lepki masado gyan mangbagum pop taba makai adum tumina laikri asumna lairingai matam maduda mama su prap sanglai hai kaidawnarage isasi sigadogi kitang hairamida naukton si kainoma itok tawri kaidawragi
Asi hairaga prap prap sangsilli. Aduga masanupa nautona du kongkhatli. Gyan tanaba haidana yamna kana tawi. Gyan taraklaba matam aduda nautonda. Isa thoy. Nangbu kaidauragi. Mama, ay isasi yamna tekli. Isasi itek pagum. Isasi nari. Ha, isabu kaidauragi. Asi, saksanaba taurasi. Aduga guli ma kokra thoksi. Masi Julia di mapanupa nautona si uba matamda. Masasi iki kirabani. Hausing ngaktangi mamangda tawkiba pumnamak aduna maram oiduna mapanupa nautona si ubada masasi hainadre. Saksaphamdasu nautona si masado kaisu thudokpa amatabudi tawdre. Adubu masi Julia di kiba lepdri. Ikhoigi nautona si karino. Mahakna husik tawrakliba mawng matawsing ado. Aibu tasengna hatke khalibra. Natraka karino. Asumna mapanupa nautonda muna yengduna laibaduda nautona masi Julia da. Sise, kaidaurage? Aha, kaisu tawdeda. Tawriba mawng matawsing asida Bobby soduma khanglabani. Bobina, saro sakto gyan tana saro. Aduga nangi nafamsingda duma pothanaba sangnaba. Ngahaktangi matungda sa ising sanabadu loisilaba matung magi mafamsingda duma pothanaba sangnakre. Julia su ahingi numisimadi adu maktumduba kiri. Numitugi ahingi matamni. Nongsu khara mangi. Julia gyan tarakpa matamni. Tumuroba matungda masadu mikap thorakpaduda masase kaikumba maitok tawi. Kainoda. Aigi tumpham masibu makhada taraga tumaga leiramisina karigi. Asi hairaga Julia phamang aduda mahaksu mahasadu maktum thaduna leirambadu masadu ingakle. Sibu matau karamna aigi sasi tumlamlibano. Asi hairaga Julia mathakta mukakhatli. Mathakta kakhalaga tumgi haidan hek tawba matam aduda maupanupa nauton phamlaga mamit adu kaikumba ama tawraga musin munadumak leirami. Maupanupa nautongi matau aduda Julia khamprek khangi. Haish, sidi karino. Maupanupa nauton kaikumba wa amata nganglakti. Mai phaigan adu asum nom duna murum suanduna dumaklay. Julia tawriba mawng matawsing aduda kiba ama yawraklabani. Nautongi manakta lairiba posak adu karino haidana muna yengi. Asum muna yenglaba matungda manakta lairiba singsang adu tap launa paikhalakle. Aduga Julia tamna mamaido laithoraklaka lagnaba hotnarai. Julia masado pakhatli. Thong adu hangdoklaga gam launa thingjilamle aduga senthokre. Ngasai mapanupa nautona langlakpa singsang adu thongda pali. Thongda yungduna le. Maupanupa nautongi matau asida makhoi mayam asisu loina paok tamle. Makhoisu loina kinare. Aduga mapa Bobby kaisu thudokpa amata khanba tawda nauton duga wari sanage haidana khalakli. Nauton adu kanagumba misak amana aibo amutang kambiyu haidana masado yamna kana manung lomdagi laurakli. Masanupa atombagi matau aduda mama premi laiba ngamdre. Tawriba mawng matawsing asida sumna hairai. Kanade sidi thong asi lonsilamlaga ikhoi yumdagi adum thoklasira aduga mapana sida dumak thoklasi. Haina tanja sida nong asi so khakpa lawba tawraktuna nong asi hekta jam launa su tharai. Tawriba pumnamak sing asi karino haibada makhoi mayam asi amata khangpham khangdrabani. Nautona si so lepa leitana sokimatik yamna satra tawba horaklaba matamni. Bobby na sumna hairai. Nautona si kaigumba thabak ama aikhoina tawraga masi gyan manghalaga mungthang tahalasi. Aduga kaino laison tinson kaino khara tawnaba. Asumna hairaba matam aduda mama primi su yari. Aduga mayamba haibadi nautongi mayamba tondomba su yari. Asumna kaagi thong ado hangdoklaba matung khanghaudana masil domba posak amana nautona pairaklaga mapagi pusepti lingi. Adubu kaisu thudona sokpadi oihaudre. Adumna tawringai tancha aduda tondomba parap sanglakle. Aduga nautona siyamna kana pharami. Nauton soibu phaganu haidana sokimatik yamna kana ngangi. Asumna tawringai tanja aduda mapado khara thuna chensilaklaba matung ngaksamgi mari ama tap launa pairaba matung nautona adu gyan mangduna dumak takhri. Asumna tawduna leiringai matam aduda makhoigi yum asi thak nikpa makhai kanagumba amana thugaigi haibagi matakumna makhol khara tarakli. Yum asida mihat mipun tawkhibagi makhol kaya marom ama lauba khongbagi makhol asi asuki matik lepa leitana taba horakli.
Yumyai asisu kadom thangba saruktagi chentharakpa I mayamna khangdi. Mafam marang khangdana I mayam asi hekta tarai. Yumthak asidagi I asisu tarakli. Nonggi mahutta. Lao, nupi. Aikhoi, yum asidagi khara thuna chanaba tawrasi. Mafam asi laibada aikhoi khudong chaba sungphang phanglu. Asi hairaga prap Bobby amadi premi masa ahum aduga tawraga dumak senthorakli. Bobby na masa naukton adu pamduna dumak senthorakli. Makoy na senthorakpa matam maduda I mayam asisu nongoin hekta haitharakpani. Makoy gi sauraba yumpham asi kanagumba amana imong asida sabtra tawbagumna angang mayam ama laudana aikhoi kanbiyo haidana asuki matik yamna kana laurakli. Makhol sing adu tana adu maksiali. Adubu nong surakliba mayam asisu I oina sutharakpani. Asumna senthoraklaba matam aduda makhoi gi pukri thangba maike somda Juliana yingluba matamda pareng sangna kanagumba misak khara phammaga leiribado mayak singna urakpani. Julia su hanna phawba yengba tawda konthong tamna dumak tholakli. Konthong ta hek yawba matamda nongga amate hek suramdi. Lambi asisu nong surami haibagi mamiga amate hek taramdi. Makoy na hanna yengsiluba matamda nong asisu amate hek suramdri. Adubu makoy yum asidagi adum chenthoraklagi haidana adum laklabani. Khul asigi makoy ga thangnabada laiba yum amada sangsilli. Aduga thokiba warising loina tamli. Masigi yum asi sahi kharagi mamangda mapa masa makoy tumlingai matamda hatoi haibra karino nupi masa silki kobi sahi taramathoi taranithoi ngairiba nupi masa amasu hatpada pulap yaukhrabani. Mapado makoksu khara sakpani. Thaudo adudagi hauraga yumpham asi tonganba miyoisingda adumak yonduna lakpani. Mathang yolakpana nakhoida su pulap tari. Pharisi sa ngasigi oinadi ipagi yum asida nakhoi potharo. Hayeng nongalaga laikai sida maiba tomal haidana amalai. Tasengba makti yumpham asi mahakna yonba laikai sigi miyoisingna yonba se mahakti pamdabani. Yumpham asi mathang yonarakpana nakhoida taakibani. Phare gyan tana potharo. Naukton su gyan men tadana damak wan tharibani. Nongalaba matungda makhoi se tomal gi manakta damak chatli. Tomal da wari singa da loina tamli. Aduga tomal na suna hirai. Yumpham asi lairam su khara sokpani. Mafam asida lairiba miyoi khudimak ama natraga amadi ngauduna phaiduna damak chatpani. Hana mamang thakki matamdagi su hongna masigi yumpham asida laiba miyoi khudimak nungaiba amata ngamdabani. Pharesi ngasidagi hauraga karigumba amata hek tawdanaba nakhoi gi nasasing adudai su laison tinson khara tawragi. Asi hairaga laison tinson khara tawraba matungda laigi tinggi thau tawraba matung naukton adu gyan tarakli. Thokiba pumnamak sing naukton su gyameng ka amata hek taramdri. Aduga maiba tomal na suna hirai. Yum asida nakhoi lairanu atopa jaga amada hongdoklu. Yumpham asisu kanagumba amata da yonkanu. Makha taba miyosing lairakpada khudong thiba mathang thoraktuna misi mina phawba thorakpa yana lai. Asi hairaga amaiba tomal ka pulap sanglaga makhoi gi yumpham aduda laihoriba posai mayam singada loina lauthorakli. Atopa mafam jaga amada nungaina mu laikri. Adubu yum aside lai khuram khrabasu lepa leitana sukki matik yamna tamnaba leptri. Nongthi nomangba khudingi yum asida angang masa mayam amana kappa lauba amadi nupi angang mayam amana kambiyo haidana lauba khongbagi makhol asi lepa leitana sukki matik yamna yumthangnariba kambusing asina taba oirami. Wari ase matang asida losinjari. Wari ase nungaibirabadi like amadi subscribe share tobiramu haiduna jari. Phare mayam adudi ngasigidi matang asida losinjaragi mathangi wari da mohna thengnarasi.